NPF Naga Tarukki Leifam Khangde Hairaklibasi Chatnaba Yaroi Fajinkiba Naga Tarukki Leifam Khangdre Haina Kuki CSO na Phongdorakhrabani Mara Leitaba Mioising adu kanana Fajinkiba haiba wafam asi khananingai oi haina Naga People's Front Manipur State Unit ki President Awangbo Nuimaina Thadorakpa Cherol amana haidi mamangda Fajinkiba micham taraga mari Thadorakraba matungda hauzik fawba Thadoraktriba Naga Tarukki Leifam na Khangde Hairaklibasi Chatnaba Yaroi mamangda Thadorakraba micham singa punna phaminnakiba maramna Naga Taruk adu sufakriba mioising aduki custody da leifam thoi midna uhobasing na micham fabagi matangda marik chumba wafam phongdorakraba matungda Kuki CSO na Naga Tarukki leifam khangdre hairakliba wafam asi chatnaba yaba wafam nate karigumba Kuki CSO na mioi Taruk aduki leifam khangdre hairabadi mara leitaba micham sing adu kanana fakibano matai manau punna phaminnakhibadagi nupising thadoraklaga mioi Taruk makha tana phajinduna thamaubani haibase pumnamakna khangnaraba wafamni hauzik fawba Naga micham Tarukki maramda asengba wafam phongdokpa ngamdriba karigino chingnaningai oi hairi Kuki khunja taraga mari thadokpirau haina tafo Kuki khulda khunjasina wakat khongjang changsinkhre tha asigi taraga humdoida Kangpokpi district Kotland amasung Kojemanigi marakta militant singna ambush tawduna thadau church luchingba ahum yauna driver ama hatkiba thawdoki matung tarakpada Kuki khunja taraga mari masak khangdaba singna Senapati district tagi fakraba matung asi fawba langla langjel khangdana lerakliba sida Senapati district ki tafau Kuki khulda khunja singna shanti oina khongjang changsinduna fajinduna thamliba Kuki khunja taraga mari tekta kaidana thadorakna badabi tawkre tafau Kuki khulda chathakiba khongjang aduda khulasigi nupising angangsing ahal oiraba khunja singna angoba fijol setuna fajinduna thamliba Kuki khunja taraga mari tekta kaidana thadorau haiduna makuta play card sing paiduna kholaw laurba matungda player su tawki khonjangloi singi marakta fajinduna thamliba Kuki khunja singi imung manunggi awabada saruk yaraduna makhoina hawjik wana leliba amadi tumpham chafam khangdana leiriba fibam sing paudamladuna fajinduna thamliba Kuki khunja sing mioibagi minungsi yengduna condition amata yaudana tekta kaidana thadok piraknaba apil tawki fajinduna thamliba Kuki khunja singi maraktagi imung manung oiriba hatpi chongloi kaubi nupi amana phongdorakhibada matam sangna fajinduna thamkiba sina imung manung singi mioising wakhal charangna duna tufam chafam khangdana hawjik leiri fajinduna thamliba Kuki khunja taraga mari makta fau Kuki khuldagi ngaktani makhoigi tang taba ama khangdana leiriba sina imung manungi mioisingda chingnaba fawduna leiri maram asina Kangpokpi amasung Senapati district administration singna fajinduna thamliba sing asi tekta kaidana mayumayumda halnaba honabiu haina apil tawkhibaga loinina center amasung state government na khudakta miyeng changbiduna hostage oina thamliba sing thadoknaba honabiu haina phongdokhi AICC gi national SC meeting na Manipur gi irangi matangda pukhatkre haukiba May 15 ningthokaba numita All India Congress Committee AICC gi schedule caste department na senduna New Delhi gi AICC headquarters Indira Bhavan da pangthokiba national meeting of DCC chairperson SC department southern status ki meeting da saruk yakiba Manipur Pradesh Congress Committee gi schedule caste SC department ki chairman Ayam Oke na Manipur da hawjik thokliba chahi ahum helaklaba irang asigi matangda pukhatkre AICC gi General Secretary su oiriba Lok Sabha gi Opposition Leader Rahul Gandhi na chair lauduna pangthokiba AICC gi schedule caste ki national meeting aduda AICC schedule caste department gi chairman Rajendra Pal Gautam amasung atai makok thongba luchingba kaya saruk yaki Joy Bhim Joy Sangbidan Joy Congress haina AICC na chatharakpa program asigi saruk ama oina pangthokiba schedule caste department gi national meeting adu Manipur Andhra Pradesh Assam Tripura Goa Karnataka Kerala Maharashtra Odisha West Bengal Telangana Punjab na chingba state singi Congress ki schedule caste department chairman na saruk yaki national meeting aduda Sengmai Assembly constituency gi BCC member amasu oiriba MPCC gi schedule caste department gi chairman Ayam Oke na Manipur da haukiba chahi 2023 gi May 3 dagi thorakiba irang asina Manipur da leiriba schedule caste sing yauna Manipuri micham miyamda piriba awa chaitheng kayagi matangda paudamki Rahul Gandhi gi pukning chingsilladuna Oke na haikibada Manipur da Kuki amadi Maitei gi marakta thokliba irang adugi warusin purakpa ngamdringaida hawjik amu Kuki amadi Naga gi marakta irang thoklei misi mina yaunare Naga amadi Kuki gi micham sing hostage oina fajinduna thamnare irang asi Manipur amadi center da leiriba BJP government na laksinba ngamdre central government gi thawongda Manipur praja penadre aikoi ase India macha oiribra oidabra haibigi wahang Manipuri sing na hangnaba horakle Manipuri sing yam
na sentiment sokle Jammu and Kashmir da thokpa terrorist ki thodokta India government na Operation Sindur surgical strike chatharaga Manipur da terrorist ki thawong kaya chatharaklabasu BJP government na tumina yengduna leire haiba wafam thamki makhada na phongdokhibada center government na miing changlagadi Manipur ki irang asi nahana loisinba yarabani irang asi matam chana miing changhaudrabadi asum chawthoraktuna mairik pidagi maijawbi horakpa yai Manipur ki irang asi ki matangda AICC ki maikaidagi center da hojik leiriba mana panglaba marol thoktraba BJP ki government ta pukat piduna Manipur da tangdu leitaba amadi santi purakna bahona biu haina national meeting aduda ayam oke na phongdokhi social media na maikhu sijinabaga manana hakchang so ali chahi nauriba mioi singda social media na maikhu sijinabaga chap manaba mongda hakchang so ali haina United Kingdom ki khwaidagi senior oiraba doctor singna phongdokre masagi chahi 13 sudriba singna social media sijinabagi matangda pangthokpa khana nainabagi thorom amada academy ama medical royal college na hai doctor singna chahi nauriba angang sing laiging matamda kayam kuina mobile phone amasung social media sijinabagi haibadu khangdokpa mathau tai Australia yauna laiba kharada angang singna social media sijinaba thingkraba matungda malem pumbagi oina hiramasida khanaba mieng changnarakpaga loinana UK gi oina su chahi asigi loisilakpada matik chaba thorang ama lakhatkadauri angang singbu social media sijina handabana khwaidagi faba pambai oigadawri bra haibasigi matangda akang ahi singi marakta mot manadaba khara leiri hiramasiga mari lainana pangthokiba khana ningnabagi thoramda tongan tonganba campaign group yauna maikai kayadagi mapung faba report 70,000 rom pisinaraki Academy of Medical Royal College na pisilakpa report ki matung ina online da kahenba hingsa ki thodok wathok sing yengbana angang sing gi pungning makhalda chawbajai theng ama pi social media sijinabagi matangda doctor amadi atai health staff sing na masa masa gi patient sing da wakhal tahanaba thawrang lokhatpagi tangai fadaba leire maru oina yunumidangi matamda mobile phone paiba amasung social media sijinabagi thawong mapung fana phanganaba honafam thoi consultant child psychiatrist doctor Emily Semerna BBC da phongdokhibagi matung inadi ka henba mongda social media sijinabana maikhu sijinabaga chap manaba mongda hakchang sogal haibagi marik chumba khudam changdam phangba ngamle hairi kumja 2022 da masagi chahi 13 suraba angang ama lekhidabagi matangda angang adugi imung manung hai athuba matamda Prime Minister Sir Keir Starmer unaduna masagi chahi 13 sudriba angang singna social media sijinabada thogalakpa khudongthibagi matangda wakatnaba thorang tawri Child Safety Charity singna thadorakpa report amana hai leingakna British Road of Film Classification gi mawong lawraga chahi nauriba angang singbu karamba makhalgi website sijinaba yahangadagi haibadu lepthokadauri social media company singnasu chahi nauriba angang singi pungning wakal hakchang sokhangadaba platform sing lokthokhinaba honnafam thoi editorial kalamo kangna paudagi lokhatjarake huinau macha chawnaba yoklaga mapugi leitun lei haibaduni Indo Myanmar ngamkhai lansilaklaga Manipur gi chingi tongan tongan ba district singda matam kharagi oina tax lawraga changjafam pikiba chin kuki jogi kangbu singna makoina lamdam asigi yellow mini lamgi mapu makoini haina claim tawduna law mapu yongna tanbagi thawongda war crime chathaduna yellow mi chingburoi tamburoi singda nongmai chingdol onsenduna paktang mihat chatharakiba si laibak thibani yellow mi chingmi tammi singna maramda mitop kumna lanjinaragliba asi kari maramdagi oirakibano haibadu puwarigi lamai hangatna fakatuna nainaba chumi adungai Asiatic sovereign country oina sahi cha kaya maning tamba laibak oirakiba Manipur bu matam amagi loilam sandokpagi wakhalonda ngaukiba numit tade hainakiba mapanggol kanba British na 1891 da landaraki mitegi ipaipu singna lan aduda maithiragani khanglabasu mikha pona hingadabagi saruk nongmada oirabasu ningtamna hingbana saruk chama hena fai khana lan thengnabada maithiba nangduna ningtambagi numit taki British na loi chalaba Manipur gi gelhomi chingmi tammi singi marakta singsep thajinduna apunmagi mapangal mayeng tahanabagi thawrangda chingtamgi oiba tokhaiba administration chatharaki British na Manipur gi maning tamba piram laba matung chahi ani khara hena miyam gi lengak leirak matung India na amuk 1949 da mamingtagi ningthau oiraba Buddha Chandra bu Silongda Langoi Chansinduna namfu hafuda merger agreement ki khuyek lawduna India gi fibanungda tinsinki India government na British na chatharam kiba administration adu makhada na chathaduna Manipur gi lengak londa chingtam tokhai hanba amadi land law MLRN LR Act 1960 semduna parliament da pass tawduna chana halaki ek asina tampaklam khaktada chana hanba chingda chana handaba asina maram oiraga yelawmi chingburoi tamburoi machin manaw anigi marakta leirakiba nungsinaba amadi apunbagi mapangal mayeng tahanabagi maram oihalakhibani
ꯑꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯃꯤ ꯃꯤꯇꯩꯁꯤꯡꯅ ꯆꯤꯡꯗ ꯈꯨꯟꯗꯥꯕꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯛꯈꯤꯕ ꯃꯔꯤ ꯑꯗꯨ ꯂꯥꯞꯊꯣꯛꯅꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯅ ꯆꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯒ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯤꯆꯦꯜ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯇꯦꯛꯁ ꯂꯧꯕ ꯑꯃꯗꯤ ꯑꯣꯛ ꯀꯣꯡꯂꯒ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯝꯒꯤ ꯃꯄꯨ ꯁꯥꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯂꯦꯟꯗ ꯂꯣ MLR ꯑꯦꯛ ꯑꯁꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯀ꯭ꯂꯣꯖ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯂꯣ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯌꯦꯜꯍꯧ ꯆꯤꯡꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯠꯄꯒꯤ ꯃꯍꯨꯠ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛ ꯂꯝꯗ ꯆꯤꯡꯃꯤ ꯑꯃꯗꯤ ꯑꯇꯩ ꯃꯤꯇꯣꯞꯁꯤꯡ ꯌꯥꯎꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯄꯨꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯕꯗ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯇꯝꯄꯥꯛ ꯂꯝ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ, ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ, ꯃꯍꯩ-ꯂꯣꯏꯁꯪ, ꯐꯦꯛꯇ꯭ꯔꯤ, ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯎꯅ ꯂꯅꯥꯏꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯂꯩꯐꯝ ꯆꯟꯗꯅ ꯑꯃꯗꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯈꯤꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯡ ꯃꯥꯌꯣꯛꯅꯔꯦ꯫ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤꯁꯤꯡꯅ ꯃꯆꯥ ꯂꯧꯊꯣꯛꯂꯒ ꯃꯤꯆꯥ ꯁꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯨꯕꯗꯒꯤ ꯃꯄꯨꯒꯤ ꯂꯩꯇꯣꯟ ꯂꯦꯛꯏ ꯍꯥꯏꯕꯗꯨꯒ ꯄꯥꯡꯈꯛꯅꯔꯛꯈꯤꯕꯅꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯃꯌꯥꯏ ꯂꯝ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯔꯨꯞꯀꯤ ꯀꯥꯡꯈꯨꯜ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯦꯜꯍꯧꯃꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯍꯨꯠ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯡꯈꯨꯟ ꯇꯥꯟꯈꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫